मथक मनाव नायना सथजरकपा वारी खुतोल तंबगी सरुक अमा ओइना ngasi amuk miyangbidamakta puduna laksari Thomas Hardy gi 2 on a tower maiteronda ithokpa Moirangthem Rajen taminarasi Mapuroibana mireibaktas lagphai satkhringai mayumda leitringaida nongma magi loinabi sahi kunipan kunmapanom surabi nupi aduna magi mapuroibagi lau famgi lausagi lamda saba sikna madom leiba tawar ama ahan bagi oina yengba salami tawar asi nupi adugi mapuroibagi mabudau miyamna ikai kumnakiba officer aduna American War of Independence da laikidaba aduda mabu ningsingnaba traipan suba satabdida sakibani nupi aduna yungliba awangba yumbi tawar adugi akoibada salami madugi matonda masak matau fajaraba pakhang naha amana asauba telescope amada yengaduna astrology gi thabakta pungning singsinduna leirami nupi aduna mangonda kari urabage kadaidano karigumba thodok ama thoklabra hangki naha aduna hoi numitta karigumba thodok ama thokle khumki kari thoklabage hangbada numitta nonglei nungsit thokle khumki adubu naha adu akoibadadi yengthorakide nupi aduna makha taba karigumba ama hanglakpada naha aduna yengthorakpada nupi adu uki nupi aduna nahak yamna toina mafamsida leibra hanglakpada nongmangdaba amadi leisil nongphai thangdaba ahing oirabadi ahing khuding lei haina khumlaki adudi nahak yumbi asigi mapu oirene hairakpada naha aduna hoi aigi oire kumlakpada nupi aduna yumbi asi aigini hairakpada naha aduna adudi nahak Sir Blount Constantine gi loinabi BBT Lady Constantine oiramlani hairakpada hoi ai Lady Constantine ni haina nupi aduna khumki naha aduna haukiba sahi karada kana amata tawar asida lakide kakhatfam sirida jekdo kauba useki mahum amadi matuna pik thanna leirambadagi mahakna sengdoklaga mafamsi atiyada thokpa numit tha thawan misak sing nainaba observatory oina siznabani haibadu phongdokhi aduga mahaki kulai oinaba equilateral haiba telescope adutaga leirabadi nungaigani haibagi wafamsu kauthokhi makoyani kainaraba matungda nupi aduna nupa naha aduga switin centiclip ni haiba kanagumba amadagi khangba ngamki switin na leiriba si tower adugi rings wheel sleeper haiba mafamdudani magi mayum khangpok aduda mahaki mabok leminabani yumduda nongma khungangi church ki isai palagi saisakpasinga church ki purohit padari Mr. Beck Talkingham ga unaki Miss Tabitha Lakkobi sahin nauribi nupi masa amasu isai sakpa yauki thoram chatharingai talak aduda nupi masa aduna kanagumba ama thongjau somda lagle haina paudamki paurol hangdoklaba matungda lagleba nupa aduna Mr. Talkingham mafamduda leibra hangki aduga Lady Constantine na Mr. Talkingham unaningi haina amasung karigumba khara tananingi haiba warol yauba sithi ama pirami Talkingham na sithi gi warol matung inna Lady Constantine gi yum Wellen House tana lai Lady Constantine na mabu makutta sithi amasung card sing paiduna mabu taramna oknaba ngairami makhoi ani wari sanabada Lady Constantine na yamna luraba wafam amagi matangda padri gi poktak amadi mahaki apamba mot pami haijaki mapuroiba Sir Blount Constantine gi lamsa saret ki matang khara pallaba matungda Lady Constantine na makol nikna mapuroibana Africa da
ꯅꯨꯡꯁꯥ ꯇꯥꯟꯕ ꯁꯥꯗꯥꯟꯕ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯗ ꯃꯍꯥꯛ ꯂꯩꯇ꯭ꯔꯤꯉꯩꯗ ꯆꯠꯀꯗꯕ ꯂꯤꯆꯠ ꯁꯥꯖꯠ ꯋꯥꯁꯛꯇꯨꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯍꯥꯏꯈꯤ꯫ ꯋꯥꯁꯛꯇꯨꯗꯤ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯍꯥꯛ ꯃꯤꯌꯥꯝ ꯄꯨꯟꯕ ꯕꯥꯔꯇꯣꯟ ꯑꯃꯠꯇ ꯂꯧꯔꯣꯏ, ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯑꯃꯠꯇ ꯌꯥꯎꯔꯣꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤꯅ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯔꯦ꯫ ꯕꯥꯔꯇꯣꯟꯒꯤ ꯀꯥꯔꯗ ꯃꯌꯥꯝ ꯑꯃ ꯐꯪꯏ꯫ ꯀꯥꯔꯗꯁꯤꯡ ꯑꯗꯨ ꯄꯨꯔꯣꯍꯤꯠꯇ ꯎꯠꯂꯤ꯫ ꯃꯄꯨꯔꯣꯏꯕꯗꯤ ꯍꯜꯂꯛꯇꯕ ꯀꯨꯏꯔꯦ, ꯋꯥꯁꯛ ꯊꯨꯒꯥꯏꯕꯒꯤ ꯃꯇꯥꯡꯗ ꯍꯪꯖꯅꯤꯡꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯤꯁꯇꯔ ꯇꯣꯀꯤꯡꯍꯥꯝ ꯕꯨꯙꯤ ꯆꯃꯝꯅꯈꯤ, ꯀꯉꯥꯎꯅꯈꯤ, ꯃꯃꯩ ꯊꯪꯗ ꯍꯥꯏꯈꯤ, "ꯅꯍꯥꯛꯅ ꯋꯥꯁꯛ ꯑꯃ ꯏꯀꯥꯏ ꯈꯨꯝꯅꯔꯕꯗꯤ ꯑꯩꯅ ꯈꯜꯂꯤ ꯅꯍꯥꯛꯅ ꯅꯁꯥꯒꯤꯁꯨ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯁꯛ ꯉꯥꯛꯎ" ꯍꯥꯏꯈꯤ꯫ ꯃꯁꯤꯒꯤ ꯏꯔꯣꯏꯅꯅ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯀꯤꯗꯃꯛ ꯗꯤꯁꯀꯣꯚꯔꯤ ꯀꯪꯂꯩꯄꯥꯛꯄꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯉꯥꯏꯗꯨꯅ ꯂꯩꯕꯤꯌꯨ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯅꯧꯕ ꯋꯥꯔꯤꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫ ꯈꯨꯔꯨꯝꯖꯔꯤ꯫